Indus Valley Civilization. Indus Valley Civilization Sindh Turel gi nakya da taramba saibata amani ngasi dagi chahi chamamuk mangda phanglubani makhoi asigi matangda history da source phangde karamba jukta tasengna makki hingrammi haibase adubu makhoi ase chahi lising mari makhai natraga manga mangda hinglamba kanglupni haibase akhang ahi singi thajabani makhoi ado yamna chawkhatlammi madudi ngasigi chawkhatlaba city singi mongda punsi lelambani adubu makhoi ase karamna tum takhibano loisin khibano haibagi matangda khangde Mohenjodaro haiba area se 5 kilometer chawba area na semlamba city ni mafam asi Pakistan gi Sindh kauba mafam sida Sindh turel gi torban da lai ngasi dagi chawrangna chahi chama dagi hauduna thi humba kanglupna chahi kaya hotnaraba tungda city asibu completely puthokre amasung mi gi saru mayamama thengnarui maram asina mafam asibu Mohenjodaro mingthonki Mohenjodaro gi matangda ming tarabasu masigi akuppa warol thoina khangnade video sida mafam sidagi angakpa findings kara thamjage 1856 ta Ingres engineer amana mafam sida railway track sembagi damak hotnarakpa tanjada yamna liraba check khara phanglui yengbada ngasigi check asigi mongni nak aduaida khundaba mi singdagi amana hai khungang sigi yum khudingda hairiba check asina sari maramdi mafam asigi laibak hantabaga check phangi Ingres nupa aduna bhap takhi madudi area asigi lainungda kaino amadi soidana laigani haibase masigi chahi kaya matungda 1922 da RD Banerjee Mohenjodaro thidokhi Mohenjodaro haibadi asiba singi laifam haibani amasung masigi matungda leptana thiba chathaki masigi mafam sidagi awang pangna around kilometer 590 muk lapna Harappa kauba mafamda mi tarambagi mafam kharaga phaglui Indian history da Mohenjodaro amadi Harappa gi mangda karamba type ki India oirami haibasigi history source leite Mohenjodaro haiba mafam asida ningthau Maharani singna palambagi khudam di thenglade adubu angakpa pochai kharadi thengnai Mohenjodaro da hinglamba mioi singi lifestyle yamna standard ni city asigi total area 500 acre ni amasung mafam asigi discovery tawraba tungda khangba ngamki entire city adu gate amadagi changi mafam sida yum kharasu thengnai yum amada room kunthra oirammi matamduda sijinnakiba check sing waterproof ngaktani mafam sida saramba isingi canal sing amadi iru jafam singda sijinaramba check singda gypsum amadi charcoal naplammi masina ising yuhande scientist singda charcoal kuidri puthokhiba adubu chahi lising manga mangda makhoina sijinaramle Mohenjodaro da guha well chatret ki mathakta lairammi makhoi guha gi ising sijinarammi Mohenjodaro tawdura thiba tanjada pot khara su phangki madu tantra mantra ga mari leinaba pochai ngaktani Mohenjodaro gi misingna achoba yum apakpa lambi sorok semlamki amasung phattaba ising chenthokhinaba drainage system su toromki matamdugi misingdugi yum khudingda bathroom amadi toilet sijinarammi toilet sing aduda ngasi gi western toilet ki mawong yauri adubu angakpa amadi matamduda sijinaramba mayek singi matangda ngasi di khangba ngamdre pot kayada iri adubu kari hairino khangdre Mohenjodaro da 900 square feet pakpa swimming pool ama thengdarui masibu great bath mingthonki masigi angakpa haibabu Sindh turel dagi connection tawraga swimming pool asida ising lakhalli Mohenjodaro handok lubada murti kaya thengnaki dev devi singi jiba singi murti samu gi murti san gi murti asina chingba masina takbadi mafam sigi myoi sing but latpa murti latpa kanglupni amasung makhoi gi mapu yaman ki bana asengbo mapu bu tungoina ki madudagi supreme power gi mapuna tumna hat ki bu oini haibase thajane mafam sida phangluba myoi bagi saru check tawbo matamda khanglui matamdugi mising ya yaraktabada duplicate ya silammi masidagi khangbangami makhoyado medical gi line da su chokholami 1999 da mafam sida matamdugi mayek singna iba ugi board ama thengnaki researcher singna hairi makhoina madu makhoigi city gi entrance gate mathakta thetlambani masida nattana Mohenjodaro da lairamba misingna ising thatpagi system su saramki chahi gi ichaw lakpada makhoibu ising dagi protect
तौबगा लोइनना मखोइना सादुना थंबा टैंक सिंगना इसिंग तुंगसिलहवी अमसुंग तुंगदा सिजिनरमी लौ सिंगुबदसु मदुगी इसिंग दो सिजिननै मोहेंजोदारो की मीसिंग रेन वाटर हार्वेस्टिंग सु तौरमी मदुदा फंगलुबा अकाय अतोइसिंगदुना सेंगना ताकली मदु नोंग इसिंग तुंगसिनफमनी हाइबा मफम सिगी मियोय योट कोरी अमदि उना मकोक पानबा खुचु खुलाई सिजिनरमी अमसुंग मसीगी खुदम पांदम फंखी मतम मदुगी कोइन कयासु थेंगनै मतमदुगी मीसिंगना चेस की टाइप की प्ले सानरंबा अमदि अतोप गेम कया सानरंबगी खुदमसु फंखी मोहेंजोदारोदा लेरंबा मीसिंग बिजनेस तौरमी मखोय अतोप लेबाक्तसु चटलगा बिजनेस तौखी मसीगी खुदम अबुधाबीदा फंखी अबुधाबीदा फंगलुबा गुहा अमदा मोहेंजोदारोदा फंगबा गुहागा चप मानना तौरंबगी फिबम उई मसिना ताकबदी मतमदुदा मखोय असे अमगा अमगा रिलेशन लेनरम्मी चटनरम्मी इतिहास की मतुंगिना मेसोपोटामिया इजिप्ट अरीब सभ्यता ngakतनी मेसोपोटामियादा फंगबा हानगी अईबसिंगदगी खंगी मदुदी मखोय यामना लाप लेबाक मेलुहा कौबदा चलगा बिजनेस तौरमी मसिना ताकि मेलुहा हाइरिबसे इंडस वैली की मीसिंगबु कौरंबनी हाइबदी इंडिया बु कौरंबनी अमसुंग मेसोपोटामियादा इंडस वैली की मीसिंगी सील्ड पोचैगा चप मानबसु फंखी मोहेंजोदारो हाइबो हायसे सिंध लैंग्वेज की वाहिनी मसीगी अर्थदी असीबसिंगी मफम हाइबनी मफम सिगी ओरिजिनल मिंग करी कौबनो खंगदे अदुबु मसीगी मनाक्ता लेबा मीसिंगना चही चा कयादगी मोहेंजोदारो नत्रगा असीबसिंगी मफम हाइना मफम असिबु कौरकली मोहेंजोदारोगी मीसिंग पाबा इबा हिरम्मी मरमदी हंदुना येगलोबदा स्टोन टेबलेट लिसिंग अहुमदगी हेना फंगलुई मदुबु सील्ड नत्रगा मोहर कौई मसी मखोइने सिजिनरंबा मरुओइबा पोत ngakतनी करी थबक्ता सिजिनरम्मी मदु मयेक सेंगना खंगदे सील्ड सिंगदा सासन येकपुसु याउरी अदुगा मूर्ति सु याउरी मखोइना मदु मखोइगी लाइनी खलंबा अदु ओइगनी हाइना थाजनै मोहेंजोदारो असिना सिटी एरियानी अदुगा थंगनबदा खुंगंग कयासु लेरमकी मदुदगी थोइना स्पेशल ओइबा पोत्ती थीबा फंगदे अहानबददी खनरम्मी इंडस वैली सिविलाइजेशन चौराकना चही लिसिंग मंगा मांगिनी अदुबु आर्कियोलॉजिस्ट सिंगना यामना कन्न रिसर्च तौरगा हाइकरे मसी चही लिसिंग निपान मांगी वारीनी मसीगी न्यूज़ असे 25 मे 2016 दा अफाव न्यूज़पेपर नेचर दा फोंखिबनी चही लिसिंग अमगा चामरी हेनलीरबा अत्यादगी पिरखिबा कुरानदा मसीगी वफम मसीगी मरमदा करीगुंबा इंगित यावब्रा नत्रगा मरी लेनबा वारी निंगसिंगब्रा कुरान की सूरा फुरकान अमदी सूरा काफता असहाबे रस हाइदनो वफम अमा पल्ली रास हाइबदी गुहा असहाबे रस गुहा की कांगलुप मथक की नैनबदा अखोइना पंजखरे मोहेंजोदारोदा गुहा 4 की हेना फंखरे अदु ओइरबदी असहाबे रस हारिसे मोहेंजोदारो बोरा नेक्स्ट वीडियो दा मसीगी मतंग असे अपलोड तौजरके।